Lakhipur online puthokchaba October gi tang ama thangja numit ki Khomjinba Pao tabirase. Ahanbada maruoiba pau. Lamyan ba hizam irabot ningsinglup palarbona silangduna hizam irabot ki chamaga kuntaruk suba mapok kumon thorom pangthokre. Brahmaputra turelda hi irak nambada yaukiba circle officer Sanju Das ki hakchang thiba phangdana leiri. Dr. Rajmani Harongbamda Thiam Ibo Choubi National Award 2022 kusina kre amasung ima khol gi chepong ira khol amadi saireng lairik kum amadi lei phong bagaloinana lamyan ba irabut pu saithaba saireng saidina kre. Haujik mapungoi ba pau tabirasi. Lamyan ba hizam irabot ningsinglup palarbon silangduna September ki tang kuntra irai nimita Lamyan ba hizam irabot ki chamaga kuntaruk suba mabok komon thorom loop ki president Khaidem Kaurahari na mifam mapoiduna pangthokre. Thauram haugalakpada irabot ki saktamda leisu katuna ikai khumnajaki. Thauramda palarbon ki saknairaba aiba Maisnam Phubon Jananeta Irabot Memorial Society Lakhipur ki president Ingudam Binod Maladesh Assam ki president Professor G Narhari Sharma Manipuri Sahitya Parishad Assam ki VP Ngangom Basant Kumar Manipuri Short Story Society ki VP Khaidem Kanta Working President Kaisam Pitapati Retired Headmaster Kangabam Biren Amadi Moirangthem Gauramani na chingba miyoi singna irabot ki punsi amadi thabak singi maramda wangangki Thauramda Udharbon ki Retired Headmaster Kangabam Gauramani Palarbon ki ngathem ongpi Kainahal Devi amasung Khoiren ki Purisabam Radhamonda irabot ningsing manapi duna ikai khumnaki Ningsing Lup ki Thauburen Jiten Maisnam na taram nokpugi warol aduga Kumabam Jentana thagat warol pikhi Mukti kita muka tak kunido masih mukti kita muka lah. Aduh orang mesti ada yang lode jangan bilang. Masih kunci orang yang lode kelas ini tu pada ini cendera yang tu di bagi tiada kunci jadi yang ketiga maka kalau kita ni mana mesti dah dimana yang berubah masih tiada kunci masih dah maka kalau kita orang yang aduh di ini hanya berjadi Wow, kita boleh mengambil apa? Tapi kita di mahal buat apa? Aku berbuat, aku belum kunci mana ini lebih. Bagi kunci Assam ki Dhubri Zilla da Brahmaputra Turelda haukiba Sagol se numit ki ayukta thokiba hi Iraq na khibagi thodokta thiba phangdana leirakhiba circle officer Sanju Das ki hakchang hojikchu thiba phangdana leiri mahak Kasar Zilla gi Airong Maradagini thodok asida nupi angang yauna miyoi kunmapan Iraq na basida yauki Sagol se numit ki ayuki pung 13 rom tarakpada Brahmaputra Turel gi mathakta sagatpa hauriba Dhubri Fulbari thongi isingda yungduna leba pilar amada thengjinbadagi thodok adu thokibani hairi SDRF NDRF amadi BSF ki mihut kangbu singna thi humbagi thabak leptana chathari September ki tang kuntra International Translation Day ga mari leinana Sahitya Thopanglup Sathaulup Imphal na sinduna Manipur Legislative Assembly Museum and Archives All Assembly Road Imphal da pangthokhiba thorom amada Kasargi Dr. Rajmani Harongbamda Thiam Ibo Choubi National Award 2022 kusinakre Award asida lengyan ama citation ama masung selgi mana oina lupa lising tara yauri Award asi Manipur gi wangmada khundariba Manipuri Sahitya Lon amasung Culture Yokatna Bauhanariba Miyoi Singda Chahi Ani Kanaraga Piba Manani Bina Kandi Panthoibi Ira Lupki Ima Panthoibi ki Ira Thoni Thoram Kumsi Chahi Asigi Oina September ki tang kuntra dagi pangthokpa hokre Nimitare ni chumna Ira Thoni Thoram pangthokadaba sida khwai tara na lengbirakuna Ima gi thogol phangmina se haina Bina Kandi Panthoibi Ira Lup amadi Kasar Lakhipur Sanamahi Lining Lup ki maike dagi pauzelakle
Iramdam miyamgi apunba khorjilup imakhol awang posangmamna silangduna ahumlak suba irabot saitha saireng saidinaba amadi lupki tha taruk taruk ki chepong iraukol tarahomdoi suba masing phongbaga loinana S Lakpatina iba sairengi lairik ku amadi lei phongbagi thoromama September ki tang kuntra irai numitta Chingmairong da leiba Adim Jati Ashram gi Amity Hall da pangthokre thorom asigi ahan ba sarukta ikai khumnajariba Sri Khumokjam Jai Kishan Honorable MLA Thangmaiban Kendrana athoiba mithung oiki Ngangom Uttam Director Social Welfare Department Government of Manipur na athoiba mithung amadi Loop ki President Dr. Chingangbam Chandrakalana thorom mapu oiki ikai khumnajariba mithungna luchingduna saruk jakiba miyamna lamyanba irabot ki mitamda leisu katuna ikai khumnajaki Thoromgi sarukam oina Sahitya Academy Awardee Dr. Thokchom Ibohanbina Thoromgi maramda marik chumba wafam kaya thambikiba galunana irabot amasung Manipuri khorirol haiba hiramda wangangki Thoromgi anisuba sarukta imakholgi hanagi President Dr. Rajkumar Gunachandrana Saidin mapu oina langsinduna Generata Hizam irabot pu saithaba saireng saidinabagi thoromama pangthoki Saireng saidinaba asida lamdam asigi saknairaba aiba aibi yangkhaina saruk yaki haina ima kholgi thoburel wahengbam romen mitaina khangalakli aroibada maruoiba paw amukhanna lamyanba hizam irabot ningsinglup palarbona silangduna hizam irabot ki chamaga kuntaruk suba mapok kumon thorom pangthokre Brahmaputra Turelda hi raknabada yaukiba Circle Officer Sanju Das ki hakchang thiba phangdana leiri Dr. Rajmani Harongbamda Thiam Ibochoubi National Award 2022 Kusinakre Amasung Ima Kholgi Chepong Irakhol Amadi Saireng Lairik Kum Amadi Lei Phongbagaloinana Lamyanba Irabutpu Saithaba Saireng Saidinakre Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare